ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Manipur kannabagi firep aduna Manipur thugaiba sungam ngamloi haibagi lengdraba khudamni amuko May ahungi irangna chahi ani farak pagaloina Resilience Day gi thoram Delhi da su pangthokhe Govindaji Temple asi masak thihan bada natana lai khurumba lakpa miyoi singda khudong chadaba kaya mayoknare hairi Amade Fit India Sunday on Cycle Saina Sinba Cycle gi rally ngasi Thauban da pangthokre Khurumjari Mami TV na sandokjaba Manipuri pau midyeng tabiri basingbo ELANGBAM DILPARANI CHANU na taram nokjari pau sandok na pizari Maitaibu Schedule Tribe ke list ta chanaba Manipur High Court na Manipur government da recommendation ama thabadagi thanabagi pirakhiba directive adugi mayokta ing kumjalising aniga kulhumdoi gi megi tarik ahumda Chochampur da All Tribe and Student Union atsum na sinduna chatkhiba protest rally adugi marumda cookies Jo Singi organization singna hidden agenda ama yauna mitai singi mathakta landana ba amade makhoigi separate administration tanabagi thorang tawba oiramle haibase haujikti yamna mayek sengle madugi mayek laraba khudamde cookie Jo Singi terrorist singna tawrakliba thabak sing amade makhoigi paktakta thabak tawriba cookie jogi organization mayam aduna ngangliba wa tawriba thabak sing amade silliba thoram sing aduna adum irai laina takjare Cookie singna maitai singi mathakta landaduna Manipur lengaktagi separate administration tanba asida Government of India na sogatpagi miyamna yaningdaba leiringai cherak asida Chochampur district ki DC su phone na sogat labra haibase aikhoigi wahangni maramdi Chochampur da sinkhiba separation day gi program ase atopa miyam gi oiba meeting ama sillaga meeting adugi manungda separation day gi wafam yaushilakpa oiragadi DC na khanghaudabani haiba yai adubu hanadagi hauna separation day gi thoram singani haina lauthoklaga silliba thoram asigi permission piba ase Manipur da hena irang thoknaba anoba thokshil ama oigani Masigi sumathakta Ministry of Home Affairs na sinduna nakal ani wari shanaduna warishin puraknaba hotnariba asidasu sathina akaiba piragani samna hairabada separation day gi thoram ama silhanba haibase Manipur da nauhauna na irang thoraknaba yumfam ama lengakna thonbani haina lauroidabagi maram laite terrorist singna landarakpadagi Manipur gi apunba saktam ngaknaba hotnabada thawaina pontha pikraba athaubi singi mafamda miyamna paksana ayuk tagi hauduna haikat lekat tamduna ikai khumnaba utliba madi mipum khudingmakki thamoida lauriba Manipur kananabagi firep aduna Manipur thugaiba sukam ngamloi haibagi lengdraba khudamne maram aduna separate administration tanbada masana masagi demand adu fangle haina khanjaduna megi tarik ahum khudinge separation day gi thoram cookie Jo singna pangthoklibadu oroidaba ningba kairaba angauba singi chorol ama adum matam pumbada oiraga leigani Manipurda kundaminariba furup singna magi furup ke oiba wakhalonda tongan ba amati akhanaba meeting sing thamduna wa ngangnarakpa amati thabak tawnarakpa sina Manipura punbagi wafamda akaiba oirakle Kanglup khudingi tongan ba lengak amamamgi wa ngangliba makhai kanglup sing adugi ngehaki oiba maongda karigumba kharada oijaba fanglabasu tungda lakadaba matam singda mangjaba oirakani haibase ningsingminase Manipurda chahi kayagi mamangdagi khundaminakriba aikhoi maselgi marakta India lengakna divisive policy tawduna tokhai tahanaba silli haibase matam pungnamakta ningsingminaragade kanglup amagi mathakta ngangnariba chainariba asida sijinnariba wahi wata singi fajadaba matang kaya yauribado khara makhaidi khanthagani mai pakpagi firal yungba yaroidaba lan natraga muknaba amagi dhamak aikhoi thabak tawrosi haiba wakhalsu khanba haurasi haina amukona furup khudingmakta appeal tawjari haina cherol asida phongdorakli
Coordinating Committee on Manipur Integrity COCOMI na ngarang Khumal Lampakta pangthokhiba People Convention chahi ani farba Manipur gi irang gi maramda miyam hupna phaminaduna apunba warif kaya laukhibadu saruk yakhiba pumnamakpu thagatpa phongdorakli COCOMI na thadorakpa cherol amada pangthokhiba People Convention asida saruk yakhiba local club Maira Paibe intellectual sing scholars sing socio-political commentators civil society के leaders सिंह लोइनाना community representatives सिंह तांखुल माउ कबुई रोंगमई आइमोल कोम अमदी मितई पांगल गी मियोय सिंहना पांगथोखिबा people convention asida मपुंग फाना सरुक याखिबा अमदी district administration Manipur police traffic police Yas department fire services health services amadi red cross society gi officials singa loinana print amadi electronic media singna pangthokiba thoram asibo coverage tawikhiba pumna mapuso COCOMI gi maikaidege thagatpa phongdorakli Deputy Commissioner Bishnupur Laurembam Bikram Amadi IRCS Bishnupur District Branch ke Chairman Dr. Wahengbam Gulapi ki Thokshil Makada Tha ama chupna chathariba World Red Cross Day English sing aniga kunmanga gi saruk ama oina NCC Cadet singi nongmagi oiba First Aid Training Program ama ngasi Oinam High School da pangthokre Thauram asida IRCS Bishnupur District Branch 33 Assam Rifle Maibam Post Lions Club Oinam District 322D Oinam High School amadi Sayata Foundation na kusamna duna sinduna pangthokpani Thauramduda 33 AR gi Subedar SA Thangal IRCS Bishnupur District Branch ke Patron Member Tihai Swaran Kumar Founder Chairman I Jugeshwar Committee Member W Tolangau Life Member Singh Dr. RK Romila K Devajit Su Sarukyake First Aid Training Program adu IRCS Bishnupur District Branch ki Secretary su oiriba Train First Aider Dr. Huidrom Roman Singhna NCC Nupa amadi Nupi Cadet Chamaga Tararomda makhal makha kayagi khudong thiba thoklakpada First Aid ki maramda yamna mamut tana takpi tambikhe IRCS Bishnupur District Branch ki Founder Chairman I Jugeshwar na phongdokhibada haurak liban maha singda First Aid ki knowledge asi lehanduna lambida khudong thiba disaster ama tholakpada First Aid ki daita lawba ngamba citizen ama oihanba ngamnabagi pandamda thoramse pangthokpani haikhi training gi masigi knowledge thamba any akhoi kanu leitaba matamda accident tholakpa natra disaster tholakpa matamda akhoi jwar harba khangdi kari khangdi sing chau khangdi tholakpa adegi any tek pa khotpa natra kana gumba heart bera lakpa khotpa punumok sing che masidegi kanana bagi damakta athuba matamda akhoi nang haktang gi oina hospital jodinge matamda akhoi pijaba kanoni duma training ni May ahungi irang na chahi ani farak bagaloina Resilience Day gi thoram Delhi da supang thoke ing kumjali sing ani ga kulhumdoi gi May gi tarik ahum dagi haurakhiba Manipur gi irang asina chahi ani farak bagaloina athauba singi mafam da haikat lekat tawbagi Resilience Day gi thoram RPI athawale Manipur State Unit ke Delhi Youth Wing na supang thoke New Delhi gi 11 Subdivision Road ta leiba Youth Wing asige office da pangthokhiba thoram aduda unit asige thomi singna ing kumjali sing aniga kulhumdoi gi May gi tarik ahum dagi thoklakhiba irang asina maram oiraga thawaina pontha pikhraba athauba singi mafamda haikat leikat tamkhibaga loinana minute ani tuminna leptuna laikhidraba singi thawaina ingna chikna leinaba isorgi mafamda thongnikhe thoram aduga mari leinana wing asige working president lamnganba Laishram na hai Manipur da chahi ani chupna thokhiba irang asida thawaina pontha pikhraba athauba singbo ikai khumnaba utpa oina thoram asi pangthokpani kuki narco terrorist singna khanghaudana landaraktuna Manipur bu machet tana thugairaga makhoigi oiba tokhaiba lebak ama semnaba chatharakhiba lan aduda Manipur kaiba yaroi haina chongthorakhiba athauba sing mipung khudimakna ikai khumna famthoe Manipur da amuba puwari oina iduna leihoragada ba handaki irang asida Manipur miyam
CSO political party khudingmakna amatta oina lepminaduna Manipur kaiba yaroi haina chap chaba firep lawbagi tangai fadaba lei RPI athawale gi oina su national secretary su oriba Maheswar Thongnaujamna irang asida kuki narco terrorist singna chatharakhiba thawong sing condemn tawbata natana India pumbada khanghannaba hotnaduna lakhe Masida party asigi youth wing asna Delhi da lairiba maitai sing punshilaga makha taba kuki narco terrorist singi mayuk ta leptuna Manipur kaiba yaroi haiba kholaw ga loinana leppa leiduna khongjang jangsin khigani haina mahakna makha takhi Leibak nungsiba sariba leibak lalonba ngamba senjau paiba lalonba singbu miyamgi mihut khanbagi mahutta maribak nungsiba maribaki tamakda ngakpung ngamgadaba yot ki yumbi oiba lusingba sing khanduna leibak asi kannaba mayam pun honaminasi haibase ai thamjage aroibada aina haijaningmadi Kashmir da thokiba thodok aduna maram oirakanda aikoi India gi mafam khudingmakta Bangladeshi amadi Pakistani sing handok liba asigumna aikoi Manipur da su Kangon kai na sanglakiba sin kuki narco terrorist ngase aikoi athu matam da khandok piu haina ai thamjaraga matang sel future si aikoi Manipur gi mi sing sina loi sem dong ne koi kanglu phul ama khatang ta ba ne maitai khatang ni na te balan Manipur se atoba phul myam tamine yam nung sinan chana lairame siguma lan se kui da bai mamang ne ka su thogam de ba mi na pangai hai bai wani yam nung si chana na dum laimina ma ngang tani laimina ri sing se koi nung si chana Kumza English sing aniga kulhumdoi gi Mei tarik ahumdagi kuki narco terrorist singna atamna maitai furupta landarakpadagi ngasi fawba loishinba naidana lairiba asigi aroiba warishin ama puraktuna mahausagum ingjikpa tangdu laitaba iramdam ama oihannaba hotnabada Manipurda lairiba yelhaumi indigenous people sing amata oina punsinduna chapminanabagi matam oire haina nongpok sayang apunba luf NSAL gi president Ananda Laishona phongdorakle Mathaki wafam asing ngarang Mei gi tang ahum ningsingduna mafam kayada pangthoknakiba thoram sing saruk ama oina NSAL na all Yaripok United Clubs Organization amade Yaripok apunba maira paibi loops singa kusamnaraga sinduna Yaripok Kaithel Traffic Island na pangthokiba thawba singda maira katpagi thoram amada Ananda Laishona phongdokibani Anandana makhatana phongdokibada kumja English sing aniga kulhumdoi Mei tarik ahumdagi kuki narco terrorist singna chatharakiba landa imalai ba kannabagi tamak ikatuna thawaina pontha pikraba athawba sing amadi kuki militant singna hatok pikraba central amadi state security personnel sing lana sidagi soinaidna lairiba ichil inaw sing amadi tongan ba relief camp sing da lairiba mayam pumna maki mafamda ikai khumnaba utpo oina candle gi maira katpagi thoram asi sinjabani Masimakna pembigani haibagi wafam di leite adumapu athawba sing aduna pibiramba para aduna lan ase mai paknaba aikoi amata oina punsinba mathau tare singtam anida manadaba moongda lenga kilo amadi order chatnaba dauna tauba India amasung Manipur lenga anina amadi governor na tuminna laishinbagi moong asi yaningde amadi pende aduna yelhaumi aikoi mahausagum tangdu laitaba iramdam ama puraknaba achauba thaudang lominaduna punna hotna minerasi haina Ananda Laishomna appeal tauke maira katpagi thoram aduda Yaripok Maikai gi club organization maira paibi luf sing amadi Arambai Tengol unit 2 gi commander na lusing batim amasu saruk yake loinana imalai bak na yaifare ibudhau pakhang bana yaifare Arambai Tengol na yaifare haiba kholau su mayam punna lawminake na tamtina hat kraba koi silong sing amadi koi gi family sing loina na koi gi army gi amadi ona farbe silong sing aduda koi kai kumna ba utpaga loina na hairiba lana duda songna bada koi gi si hoda ba koi soina ra ba silong sing adu lan yaw gi ba silong sing relief camp da lairiba mayam asim punamakpu koi nongpok sang apun balu loina na unit 2 gi Siri Govindaji Temple Board ki Hanagi President Oiramba ex-Chief Minister N. Biren Singh Hana Govindaji Temple Bo Keystone Company da sinaduna semgat sagat lamba sing quality control tauram dabagini
तौरमदबदगी गोविंदजी टेम्पल असे मसक थियनबदा नतना लाई खुरुंबा लाकपा मियोइसिंगदा खुदोंग चादबा कया मायोकनरे हाइना सिरी सिरी टेम्पल बोर्ड की सेक्शन ऑफिसर बारिश शर्मा फोंदोरकले वाफम असिंग असे सिरी सिरी गोविंदजी टेम्पल बोर्ड की ऑफिस पांगथोखिबा पाउगी मिफम अमदा पाउमीसिंगदा फोंदोखिबने महाकना मखा तारदुना हाइखिबदा टेम्पल बोर्ड असिगे हानगी प्रेसिडेंट ओइरंबा एक्सएम ना मंदिर असी फगटना बनी हाइदुना बोर्ड की मियोइसिंग अमता तानरमदना अंगम अथौनी हाइदुना पावर सिजिनरगा मंदिर असिगे चंगफम असिबो की स्टोन दा सिनदुना थारंबा लंबी असे क्वालिटी कंट्रोल तौदबिदा ngaihaki thikagi moongda thajilamba made चोरचान महाराज मतमदगी गोविंदजी टेम्पल असिदा लेरमदबा अनौबा गेट साजिलंबा सिना मरम ओइरगा लाई खुरुंबा लाकपा मियोइसिंगदा खुदोंग चादबा कया मायोकनरे लंबी असिसु नोंग तारकपा मतमदा लेखोमना चटपा याद्रे मरम मयाम असिना गोविंदजी मंदिर असे नोंग नोंगमगे कांगखोंग चाइबा होरकले कीस्टोन द क्वालिटी कंट्रोल तौरमदबा इंफ्रास्ट्रक्चर सिंग असी सेमजिनबा कयारक हाइरबसो ngasi फाउबा रेस्पॉन्स अमता पिरकपा लेते लाइगी मफम असिदा अंगम अथौनी हाइदना राजनीति दे तौशन पिरकनो सेंटर लीडर सिंगना यानबा लाइगी मफम असिदा ता तौबिगनु लोइनना खुदोंग चादबा मयाम असे मरी लेनबा अथॉरिटी सिंगना यंगसिनबियु हाइना मखाताना फोंदोखे फिट इंडिया लेबाक असिगी नहासिंग अमदी सिटीजन सिंगबु मसा मऊ फना थमनबा अमदी एनवायरनमेंट पु तरु तनाना लेहनबा होटनबदा अखोय पुंबा साइकिल तौसे हाइना हौखिबा चही इंग्लिशिंग अनिगा कुनमरी गे डिसेंबर दगी हौरखिबा हौदोखिबा नेशनल वाइड ड्राइव असिगे सरुक अमा ओइना ड्राइव असिदा इंस्टीट्यूट सिंग दा लेरिबा टीचर्स कोर्स अमदे एकेडमिक मेंटर सिंग सो सरुक यागदबनी हाइना ngasi लेबाक असिगी मफम कयादा पांगथोकनरिबा फिट इंडिया संडे ऑन साइकिल टीचर्स स्पेशल एडिशन स्पोर्ट अथॉरिटी ऑफ इंडिया साइना सिनबा महैरोय अमदे ओजा कया सरुक याबा साइकिल गी रैली अमगा लोइनना ngasi थौबालदा पांगथोखरे साइ एसटीसी कुमल लंपाक इम्फाल के सेंटर इंचार्ज माइबम रामनी चनु साइ आईजीएमए थौबाल वांग मताबगे मुकना को सौग्राकपम नरेंद्र मिनिस्ट्री ऑफ यास के स्टेट डायरेक्टर लिसम मार्जित कुमार DMU के डिपार्टमेंट ऑफ एंथ्रोपोलॉजी के एसोसिएट प्रोफेसर डॉक्टर अकोइजम पोजेन साइ के रिटायर एथलेट कोच कॉन्सम माइकल चिंबा सरुक यादुना पांगथोखिबा थौरम अदुदा द सोफिया इंग्लिश स्कूल थौबान की हेड मास्टर अकोइजम जुगेश्वर सिंहना थौबाल वांग मताबदा लेबा TDTTA की इंडोर हॉल ममांगदगे साइकिल रैली अदु लमताखे अमदी थौबाल कैथेल अमसुंग वांगजिंग कैथेल फाउदना कोदोम पोपी स्पोर्ट्स कॉम्प्लेक्स फाउबा चलुरबा मतुंग टेबल टेनिस थौबाल की खेलो इंडिया सेंटर सु ओइबा TDTTA की इंडोर स्टेडियम दा अमुक हन्ना लमथुंगफम ओइखे साइगी माइकैदगी सरुक याखिबा अथोइबा मिथुंग सिंगदा खुदोल कयासु तमखे ngasi gi thoram aduda athoiba mithung oina saruk yariba Sophia English School Thobal gi headmaster Akoijam Jugesorna Bharat Sarkar na Parjabu masa mau fanaba amadi environment bu fagat hanaba paikhalak liba fajaraba drive ase akhoi pumna makna mai pakhanaba hotna minarase drive ase mai pakhanbada lengak ki oiba akhanaba niyam lehanningi public na su lengak na paikhalak नियम सिंह ngakna chapidana hakchang faba nada yektaba lamdam ama ohensi haina phongdokhe Manipur Police na aina thingkraba lalholuk KCP PWG ge miyoi ani fare haide Police ke paw amagi matung inna miyoi ani ado Imphal West District ke mayang Imphal Konchak awang lekai yang bilairak-tagi fabani haide faraba miyoi ani adude yumkhaibam Sagir Khan Elias Ibungo Elias Manau kat chahi kun gahumdoi Imphal East District ke Kairang Haikru Makhong amade Salam Sadananda Elias Tombi Maitai chahi kun gataret mayang Imphal Thana wangkhai lekai dagini haide Makhoi mayang Imphal area da leiba government office sing school sing general public amadi dukandar sing dege sel khaibul chenaba miyoi ngaktani hairi amaromda Manipur Police na koireng na luchingba UNLF ke miyoi ama mayum degi fare hairi
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯣꯟꯁꯝ ꯔꯣꯃꯦꯁ ꯃꯩꯇꯩ ꯆꯍꯤ 94 ꯀꯣꯡꯕ ꯕꯖꯥꯔ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯒ꯭ꯌꯥꯁ ꯑꯦꯖꯦꯟꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯃꯉꯣꯟꯗꯒꯤ ꯆꯀꯥ 4 ꯄꯥꯟꯕ ꯒꯥꯔꯤ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ Security Force na miyoy ama drugka konana fare hairi police ki paw amagi matung inna faraba miyoy adude thiang musam samte sahi kuntragat nithoi Churachandpur district ke Gampimwel village tagi ni hairi mangon international market ta lupa crore nifuga nipan ga lakh taret longi oigadaba brown sugar kg manga ga supna tara taruk muk haptuna puramba sapon kep chamri ga tara ga nipan saka mari pan bhagari ama amadi mobile phone ama fagatpa ngamle hairi Assam gi Siri Bhumi Hana Karimganj haina khangnaramba Hingla Dulap Cheradal Dagrabon Development Committee na sinduna haukiba mamang chahi me gitang ahum ing kumjali sing aniga kulhumdoi da thokiba tamthiraba thodok adu amuk hana thoktinaba amasung ima lebak Manipur da santi hanjinaba amasung ima lebak ki dhamak thawaina pontha pikreba ichin inau singi ka thokkiba thauna adu ikai khumnaba utpa amadi ningsingba oina maira katuna thauram pangthokre thauram adu da saknairaba All India Cyclist Laisham Ranjit su saruk yake ngarang pangthokkiba thauramga mari leinana Laisham Ranjit nab asumna hai ngasi aikhoi ki ima lebak Manipur asida chahi ani helaba faubada santi purakpa ngamdaba ase aikhoi gi yamna laibak thibane Manipur da hauzik santi leiba ngamdana leiribase pendaba oina aikoina black day ase candle lightning tawduna thauram ase pangthokpani haina phungdoke thauram aduda Khambatol Darga Bhon Development Committee gi President amasung pakhang leisabi kayana maira thanuna saruk yakhe in tappa purakpa ngamdabase akoi gi jamna iraga phataba mani akoi se India namani Bharatiya aibase adani ade mathakta India gi jamna pikraba koi gi Manipur leibak ase jamna maming chappa sanabade culture de kadi degi world park sanna maming leigraba kitak tauba Manipur state amani Manipur gi sing amasung tampaki mafam singda security force na area domination amadi theiba humbagi thabak leptana chathari amaromda Manipur police control room na thadorakpa cherol amagi matung inna National Highway 2 Imphal Dimapur amadi National Highway 37 Imphal Jiribam lambida lamdam asige tangai fadana nomuda sangdraba yadraba pochei pudana lakpa gari chaniga kuntraga taret amadi chamaga kun Hariba lambi asida apan bayawdana pusilakre makhata na posai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba cheksing thorang sing lokhatke Manipur district pumnamakta pamdaba thodok thoktana bagidamak sing amasung tamda punna checkpoint chamaga tara hangduna asat awong sing check tauke adubu miyoi amata faba punbadi yawkhide hairi Manipur police na miyoi ani ganjaga konana fare hairi faraba miyoi ani adude laisang them ratan maitai chahi yangkhai khonghampat mayai lekai amade Seram Arunjit maitai Elias Biju chahi kuntraga humdoi pungdongba makha lekai dagini hairi makhoi ani maki mathakta pasoi Imphal West ta FIR pankre kg chani ga humdraga mari ga supna mari ge ganja su fagat pangkhre hairi Manipur police na gari huranba amasung lakpa singi mayukta sathaba khanaba drive ta tongan mamakhalge gari puna taret fagat le hairi amarom da gari da tinted glass lokthokpa ki chatharakpa drive ta ngarang su gari humfuga mathoi phaduna tinted glass lokthokre Manipuri na laiba mafam khudimakta athawba singi mafamda maira katuna ikai khumnaba utpagum
Silongdasu ngarang Nehu Manipuri Student Union NEMSU na sinduna Nehu Central Library mamang Nehu Campus da Nehu da laiba Maitai Oza sing Mahairoi sing amadi atopa community suyauna Manipur gi apunba saktam ngaknaba hotnabada thawai na pontha pikraba athauba athaubi singgi mafamda ikai khumnaba utpa oina maira katuna minute ama tumina leptuna awaba phongdokre Nehu Campus Silongda Athauba athaubi singda ikai khumnaba utuna maira katpagi pangthokiba thoram adu Nehu Manipuri Student Union NEMSU gi President WAHENGBAM nganthoi luwangi liching makhada pangthokibani Churasampur Medical College Infant Campus Kiamgaida MBBS tamliba Mahairoi singna Kanglup ki irang da laikhidraba athauba singi mafamda maira katuna ikai khumnaba utkre Churasampur Medical College Student Union na sinduna pangthokiba thoram aduda Mahairoi singna kholau kaya lauduna irang ase athubada loishinbinaba mari leinaba authorities singi pukning chingsilakle Aroibada maroiba pau amuk hanna pizare Manipur kannabagi firep aduna Manipur thugaiba sungam ngamloi haiba lengdraba khudamni Megi ahumgi irang na chahi ani farak bagaloina na Resilience Day gi thoram Delhi da su pangthoke Govindaji Temple ase masak thian bata natana lai khurumba lakpa miyoi singda khudong chataba kaya mayoknare hairi Amade Fit India Sunday on Cycle Saina Sinba Cycle gi rally ngasi Thawanda pangthokre Hauziki oina Mami TV na sandokjaba Manipuri pau matang sida loisinjare makha taba pau gi damak mityeng taduna leibiyo